Jiribam dasu district administration gi mi yang makhada Jiribam municipal council na sinduna malem gi oiba lunan bagi thoram paksana pangthoki thoram paring asigi ek per ma ka nam ki manung channa mafam kayada upambi thaba lamtu sit sengba water body sing lunana thamba mahiroi singda mahausa gi khal kaitharakpa asiga mari lenana lai yekpa hidanabana chingba gi thoram sing pangthoki loisinba gi thoram oina जाति की मपा महात्मा गांधी की मपोक निमित अक्टूबर अनिदा जिरीबाम म्युनिसिपल काउंसिल की ऑडिटोरियम दा डिस्ट्रिक्ट असि की डिप्यूटी कमिश्नर कृष्ण कुमारना अथोब मिथुंगन ओइदुना थौरम परेंग पांगथोखी थौरम अदुदा डिस्ट्रिक्ट असि की लुसिंगबा सिंह डिस्ट्रिक्ट लेवल ऑफिसर सिंह अमदी महिरोय कयाना सरुक यादना पांगथोखी थौरम की मनुंग चन्ना लाई येकपगी हिदानबदा मकोक मथंग ताखरबा सिंगदा सिलिलांगलिबा सिंगी माइकेदगी मना मथुम पिदुना इकाय खुमनखी लोइना सही असिगी ओइना जिरीबाम म्युनिसिपल काउंसिल की सिनमी सिंगी मरक्तगी मथौ मसक खंगना ख्वाइदगी लुनानबगी थौदांग लौखिबा मियोय खनगतुना बेस्ट अवार्ड सु पीखी अथोय मिथुलन ओइखिबा डेप्यूटी कमिश्नर कृष्ण कुमारना स्टेट असिगी मनुंगदा डिस्ट्रिक्ट असिगी मियामना काइथरकलिबा महौसागी खलबु ngaktuna thamnaba miyam puna hotnaminaba amadi manipur gi manungda khwaidagi lunanba district ama ohenaba hotnaminasi haiduna appeal tawki October anidagi nipan phawa pangthokhiba humbutra suba wildlife week Jiribam dasu divisional forest office Jiribam na sinduna u chara thaba lamlaki sa uchek singbu ningthina ngak sinduna thambagi paujel puba cycle rally amadi atai makhal kayagi thoram sing pangthokhi wildlife conservation through coexistence haba thimda pangthokhiba thoram aduda October 5 gi cycle rally lamthabagi thoramda deputy commissioner Krishna Kumar divisional forest officer Elangbam Nirmala division asigi range officer N Biraj na chingbo saruk yakhi loinana Indian Red Cross Society Jiribam branch ki thomi singh wildlife warden S Rajan Kumar Mahiroi Singh amadi atai non-governmental organization gi thomi kayana cycle rally adu saruk yakhi pangthokhiba humputra suba wildlife week adu marigena divisional forest officer gi thaudang puribi Elangbam Nirmala chanuna asumna phongdokhi Wildlife Week handaki chahigi theme si wildlife conservation through coexistence hairiba theme ji makhada tawjabani akoigi program khara haijaraga na painting competition essay competition food rally amasung cycle rally na tingbasing asi pangthok charaga general public students madi ahal laman singda akoina awareness karmaina wildlife conservation tawdagi haibagi awareness ki damta akoina pangthok charaga Jiribam Higher Secondary School haibasi Jiribam district asigi amata ngaraba khwaidagi leadaba government higher secondary school singi manungda amani district asigi mahiroi sing khaknatana jumthang nariba Tamenglong district ki mahiroi sing amadi Assam ki Kasar district ki mahiroi kayasu school asida mahai tamlibani laibak thiribadi chahi khara gi mamangdagi school asida tambi takpi naba gi thawang lawriba oja sing matik chana leitabadagi ngasi di sarkar gi school asigi malaibak tambangamdre hena nungai school asigi damak transfer torakraba oja singna Jiribam da laktuna learning daba amadi transfer order state tawbagi chatnabi ama leibasina school asigi mahiroi sing awaba fiam da leiri atai department ki official singna Jiribam da lakning drabasu tungi jumbilel oigedoriba mahai masing tambi takpi gedoriba oja singna di tawhan janingdi Imphal mayonlagi tamna laikhraba ngamkhai jila asigi damak oinadi leingak nasu education gi oinadi akhanna miyeng khara changhan ningi amaramda district asigi miyam nasu jila asida nauna posting laklaba official natraga oja singbu lamdam asida lakpa matamda taramna okpi bagalana Jiribamda learningbagi apama pohanaba hotnaba mathau tai hainingi masi haidunasu sarkar gi chupli pariba makok thongbo singnasu sarkar na thokliba order singdu karmachari singna niyom chuna mathau pangthoklibra haibasimadi tangai phadana jengsinba mathau tai madu natrabadi chahi khara gi matungda Jiribam gi phibam kari orakadage tambangamdri